MASHANA MASABU convener AMASUNG co-convener ni HAIJABA Meeoi Kharana Shemlamba Manipur Youth Front Hairiba Lup Asi Khudaktagi Thingjille HAINA Manipur Students Federation MSF Head Office ki General Secretary SUNDAR KHUMAN PHONGDORAKLI ngasi kwa kaithil thongnawjam lekai da leiba MSF ki mayai loisangda pangthokhiba pawgi mifam amada wafam asi phongdokladuna mahakna hai Manipur Youth Front Hairiba Lup Asina lamdam asigi institution kharada MSF ki mingchat thihannaba thawong kaya lanai interesta chatharambagidamak athingba asi thambani Manipur Youth Front Hairiba Lup Asigi Asem Sanatombana convener Irengbam Papilna co-convener administration amadi oinang nim tamba maitaina co-convener finance in charge oiduna chalairambani Meeoi sing asina lupki kanglongi wangmada amadi lupki mingchat thinaba thabak thauram kaya chatharambagi damak MSF na wakhal taminnakrabagi matungda amuk hanna asigumba thabak asi tawjararoi haibagi thajabasu pire haina mahakna makhata na phungdokhi Manipuri Students Federation MSF ki mingchat thinaba tonganba khupu ama semakandada Manipur Youth Front haiba organization ama linkhalakandada masagi lana interesta thabak toramba adugumbagi matangdani ngasi aikoigi tang 18 leibabokpan numin asida haiba organization sing asi semlamliba Meeoi ahum aikoina phagalaba matungda punna phaminnarakandada makoina tawramiba masagi lanagi interesta khudong chaba launaba honaramba kaya do punna phaminnarakanda wakhan taminare